India gi state amada laiba lengak amasung phurup amada atamnana michak thinaba mawongda ngase kuki singda chathakiba protest adu Indian Constitution ki wangmadane kuki singi matungda kana laibagi amade irang asi thokhanbada kanagi khut yawbuge haibasi thigatbagi tangai fadaba leire haina RPI Adhawali gi National Secretary Maheshwar Thongnawjamna phungdorakle Delhi की जंतर मंतर द कुकी सिंह नाथ मणिपुर लेंगा की मायोक्ता चथकिबा प्रोटेस्ट अदुगा मरी लेना ngase कैसामपात लैबा महेश्वर थौनाउजम की युमदा पांगथोकपा पाउगी मिफम अमदा वाफम असे महाकना फुंगदोखिबने पाउगी मिफम अदुदा महेश्वर थौनाउजमना हाई ngasi कुकी सिंह पांगथोकिबा प्रोटेस्ट असिगी नुंगी ओइबा वाफम मियामना खंगनरबा ngaktane प्रोटेस्ट अदु इंडियन कॉन्स्टिट्यूशन की वांगमदा चथकिबने मरमदी प्रोटेस्ट अदु इंडिया की स्टेट अमदा अतमना टारगेट तौबगी मथक्ता स्टेट अदुगी कम्युनिटी अमगी मथक्ता अकनबा वाहै वता कया सिजिनरगा चथखिबने चीफ मिनिस्टर नोंथोंबम बिरेन लुचिंगबा लेगा कसे इंस्टीट्यूशनल जिनोसाइड ओइबा लेंगा नि हाइरबा फावदा लेंगा गसिना तुमिन लेसिलिबा करिगिनो जिनोसाइड हाइबा वाहै सिजिनरक्लिबा असे लेंगा गसिना याजरब्रा नाकलमरोमदा ngasi gi protest ase tawhandana RPI Manipur State Union Delhi gi Sansak Mark Connaught Village Laiba Sunset Police Station da Pisin K Madugi Makha Tarapo Aina Ngarang Numidang Mahak Masamakna Delhi Police ki ADGP ga mobile phone ki khutang da wari sanaba matamda protest tawbugi permission pikide protest adu tawraroi haibagi thazaba pirakhe Delhi Police na athingba thamagi wafam laina laina khongjang chathahankiba asina Manipur ki apunba saktam thugaina ba amade iragasi marumda kanagumba miyoi kharagi khot yaw haibase mapan thoraklei togan ba loop amade RPI Athawali ki maikai dagi khongjang ase pangthok tanabagi damak bisinkiba Cherol Singh na thaiduna protest tawhankiba ase hakchinna lawe Tawang asigi matangda inquiry committee ama athubada semduna constitution ki wangmada khongjang chathahankiba Delhi Police ki DGP amade ADGP masa gi phamdagi lokthokadabani haina Maheshwar Thongnawjamna mari leinaba singgi pukneng changsinkhe कोई असेंब क्लियर इन्फॉर्मेशन पीदना तौबीदो ओरगदी अखोई चेम थाद्रसु याइना अखोई अंगम अंगम पंगतौ तौनबगी अखोई लॉ एंड ऑर्डर से लेतबगी अखोई अंगम चंगगा थिंजबगी अखोई लॉ एंड ऑर्डर सुले लेत्रे हाइबा ताक तारगदी अखोई अंगम अंगम तौना याइना अखोई ngasibo अखोई भारत की इंडियन की लॉ एंड ऑर्डर से थाजरगा ए तौसिको असिम थिंबियुको अरानबम तौदोरेको हाइबा मतमदा अदुदा लॉ एंड ऑर्डर से थिंद्रबिना मी खुदी अपam तौनरनि हुजिक्ति अदुना सिगी पोसे अंतंग म्याम अंतंग अखोई की लेरिबा कंसर्न ना Yengsan biraga lairiba mafam dugi DGP loina suspend tawba yaraba makoi mathakte inquiry ma chathaba yaraba matam amu oirabra na khale maramdi karigino haibam tan makoi su yaure sigi sinnaba protest sinnaba honabada community ma defame tawnaba honabada lalong silak pasida makoi su yaure haibase yarabra na khale ay wakalda duna tasena sigi inquiry committee ma yam thuna sembiraga makoi se yam thuna suspend tawbigadabani haibase akoi site haizari